Hi everyone, mayam da pau matam jage hoje akhoi Bangladesh ki airport amadi akhoi Bangladesh da India dagi changjalakpa border khudimak airport khudimak loina hojikti akhoi namna tholaiba hoji monkeypox aina virus ama tholai sigi matang da hoji test toba yam kupna anaba sigi akhoi corona gum sigi mahi tholaiba virus ji yam sathi haidare ko anaba sigi matang da haidare ko kupna yeng na toraga hoji thajali anaba sigi chingna ningai kai gum leiram batar de changba pide haidare ko adona mayam cham jackson biyo aduga miyak tinaba matam da akhoi mask season na biyo haidare ko mask season na biyo yamna asigi corona ga chamane haidare adona mayam su taramani youtube to so jikti yam phasana ulabane adona hojikti akhoi Bangladesh ki decision thorang lokhatpa hogare airport amadi immigration office border dagi lanchalakpa India de changjalakpa kangu singi chu yam puna hojikti anabasi matang da panare mayam adona mayam jasinmina se sigi anabasi corona dagi yamne hele haidare sathi bako hojikta mi chamri yankhai hena sire hai ado Pakistan adaidi Europe Asia adaidi mafam kaya da si anaba satokpa hore haibako adona mayam jasinmina se mayam khangdragasu YouTube da yengagadi pause mayam su khangani haibado amtang yengbiyo